Nupamacha Amana tractor Thouduna, Emungi Mateng Panghouri. Miyamna tabada thazaroidaba amadi angakpa ama oigadaba. Asengba thogdokta supnatagi class 5 khaktamak tamliba. Masagi chahi tararom tamak ngairiba Nupamacha Amana tractor Thouduna langol palaga lau khoiba. Rotavator panduna khoiba amadi trailer panduna phauchingba honbagi thabak tawduna Emung manung punana bohonabada chawna Mateng Panghouri. Hakthengna angang asiga unarubada mahaki maming Thoubal district ke manung chanba Hairok part 2 Devi Mandap Laikai da Laiba Laisram Premananda Elias Nauktomba Chahi Kuntraga Humdoigi Macha Ahumge Manungda Yaimo Oiriba Laisram Milan Elias Yaubi Sahi Tarani Hairakhe Mahakna tractor Thouduna Emung punana bohonabada Yamna Achouba Thoudang ama Lauri Haire Sahi Nauriba angang mahakna kamdowna tractor Thaurakibano Matau karamna tractor Thauba Hairakibano haibagi matangda hangkiba wahangki paukum piraduna Milan na hai Makoigi khul manakta laiba Inganglok haina khangnariba mafam asida laiba Chingyagi lawbuk ama tractor ahum mari nektuna Laitem mananaba temthokpagi thabak chathakhe Apokpa mapaga loinana laivak temthokpa adu Nungtigi yengba chatminakhe Tractor sing adugi mathakta nongmana Amada amuk tongba nongmana atopa amada amuk tongduna Tractor thauba adu yamna munna yangjakhe Kanagumba tractor driver singna mahakpu nungsibiduna senabiraga tractor thauba kabag tambirakhe mahaki apokpa mapasu makhong sokibana thabak suba ngamdaduna leirakhe madudagi makhoigisu sel tananaba tractor ama laikhe tractor adu driver nektuna migi lau khoiba chatpada corona virus sandokpa thingnabani haiduna school kanadaba matam oibana mahakna tractor senaba oina tractor tongduna ayamba matamda chatkhe nongma lau khoifamda Tractor driver adu yu ngawmanduna lau khoiba loisinba ngamdabadagi mahakna makhoigi tractor adu kakhatuna khoiba loisinbada lau adu loisilamlaga driver adu hundoklamlaga mayum tana thogalakhe asum tawduna handaki lau loknabagi matamdasu mahakna lau yaibagi phauchingba chatpada mahaki apokbaga loinana chatminaduna apokba mapana makhong yadaduna leibanina ayamba matamda tractor thauduna phauchingba Mahakna warakpa matamdana mapana amuk mateng pangbiduna phawsing khatpagi thabak ase tawrakhe mahak mathantana phawsing basatpa matamdasu adum yaurakpada kanagumba miyoisingna angang nangna karigi tractor thoribano namana pana nangonda karigi gari thawhalibano haina hanglakpa chairakpasu yawe matam aduda mahaki apokpa mapagi makhong yadaduna mahakna thawraklibani haina khumme kanagumba kharana mahakna tractor thawduna chatpa matamda Angakpa oina yang nahobasu yawe aduga makhoigi imungi oiriba phibam adu khangbiba miyoisingna yamna phai imung manunggi mateng angam pangadabane section thau haina takpirakpa kayasu yawi haina phongdorokhe Milangi apokpa Laisram Premananda Elias Nauktomba chahi kuntraga humdoina mahaki machanupana kamdauna tractor thorakibano haibagi matangda paudamladuna hai mahak masa chingnungda satuna saktimanda Ujau haptuna imung manunggi awat apa purambane kumja 2019 ge bye numitta u khaifamda saktimandagi u thadabada mahaki oithangba khonggi khurai ge saru tekhe madudage yot phomduna thabak akanba suba ngamdana lakhe thabak suduna imung manung puramba mahakna thabak suba ngamdaduna lairakpadagi mahaki apokpa Laisram udoina lausing uduna imung amuk purakhe laibak thibadi lu kokpada lenta ba haiba adune Mahakna sokiba matung tha taruklom lairaga mahaki apokpa udoisu BP stroke tawduna paralysis tawrakpadagi haksangi saruk tangkhai ama lengba otpa ngamdana taduna laikhe mahaksu makhong yadrabaduda mahaki apokpasu amuk BP stroke tawsilakpa machanupa halna langmaidongda laiba lanaigi school lamada class 7 tamduna school boarding da lehenduna lairik tamhallibana imung manung puba ngamba masa singsu oidribanina Kamdaw sige khanbada wakhal puba ngamdabadage masa matomta sijakhra sira hainasu kayara khalakhe matam maduda makhoigi lau khara yonthoklaga mina sizinnaramlaba tractor ama lauduna driver nektuna sel tahlankhe laibak thibadi driver aduna ningthina senabidaba yengsinbidaba karigumba kanda hek pharak taduna thabak suba laktaba toisilakpadage amukka hena kok sarakhe Nongma mahaki machanupa Milanna driver aduga lau khoiba chatminakhraga tractor adu pikliba machanupa na thauduna labuktagi yum phauba karakhe numit adudagi mahaki wakhalda angang oirabasu machanupa da thoidokna
haithoi singthoibagi mangal ama mapuna pinabire. Mahakna imung asida mateng kharadi panglagani haibagi manglan amadi mangphang norakpadongna tawki. Asum Thouduna haukiba kumza 2021 gi laurok matamda mahakna phausingbagi thabak asi leptana honarakhi. Karigumba matamda mahakna mateng khara khajik pangbiba natana mahaki makhong yadabanina mapung phana mahakna tawbasu ngamkhide. Mamagi matambakta laikhigadauba pikliba machana imunggi hingnabagi lanfamda imung puba yaurakpa asimag haifam khangde awabagi chaina amade thamoida phauribani haina phongdoklamlaga milangi apokpa laisram Premananda Elais Nauktombana wa makha taba ngamdana mamittagi mapi sintarakhe. Makha tana hangkhiba wahang amagi paukhumda Premananda Elais Nauktombana makha taraduna hai ngasidi coronavirus na maram oiraga apikpa angangsing school kahandabana milanna tractor Thouduna imunggi mateng pangli adubu school karaklawadi mahaksu mahi makha tamthahan kige khalli hainasu phongdorokhe.